Ngasidi Moirang Sandong Rikiamda inaupa amaga imanaba amaga aikoi ahom chatlaga aikoina haijaba samkakpagi mateng pangjarore aikoina samkaksariji mi 15-30 mukni aikoina paisa nungsa hena yamna paiba taragadi sidagi hena mateng chawna pangge haidana kanjai aikoina hena paisa pairaba matamda sidagi hena mateng chawna tawba ngamba oijagi mi khudingi amamam nammaga leiba tardi video si yamna sangani horakpagi ga loirakpagi ga video si khoi matek namjaraage aina samkakpa matamda ahansingse aingonda emotional da wa mayam haire aisu tabada yam nungaite aikoise karam kanda yumda hanjanba ngamdeno haiba jemdi ahan phaniyamna haire aina samkakcharije angang khaktang nate ahansu konmu traunga konmu domaina kakse ahansingdi moije video nambaje aina namningdre habgi maramdi ahansingduna video number lakpagi oiragadi moisumaina samka anu haidana ahansingjina hairakpa yai haibadagi aina ahansingdadi namdre samkakpadi ahansingju kae aina samkaiba ahan aduna nungaitaba wa ama haraiba wa asina relikiam asida ahan asi tummaga laibajane tummaga laibajda maje magi mamangduda aije Churanchapurda chatlakanda irang amata thoktrene asuji koi Churanchapurda laibaji nungaireda haidana ahan aduna wari lire aduga mana makeup thorokpa matamda aina lerami mafamse hanagi relikiamda adum sandongida laire haidana pau tamae aisu tabada nungaite moi adaidagi mi amasu yaure aigi inaupa Edison ga aigi imanaba Amir ga akoi homna ngasigi samje kaksabani ngasagini aina habdu dai tawo ga tharagane kakka baga tawo tharaga abungogi kaiming kaugo ha korongan ba korongan bai film ni ha adudi abungoji class kya ano hoji kya bungo wan no school jikta miji ka jaga dano suma nongge doyalan ha oke di kulap ani mari mengabudi tuan oh moi taina kai ka jaga tamba Dilije Delhi anda College kamu di kombi di sana ha ke kelas 11 na nanti tu posta juga oh itu jendamu ha kombi damu không đâu cái mấy em đây đấy giá cái này không phải là tôm bạc kombi ji orang pasti tôm bạc itu mấy em bạc kombi tomba kan taw sotput sana lama tuh sotput khangni saya kan mau ke tahu tuh ꯑꯩꯈꯣꯏꯅ ꯁꯝ ꯀꯛꯆꯔꯛꯏꯁꯦ ꯄꯨꯡ 12 ꯃꯈꯥꯏꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯇꯩ ꯃꯐꯝꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯒꯦ ꯇꯧꯕꯗ ꯏꯟꯖꯥꯡ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯉꯁꯥꯏ ꯆꯥꯛ ꯈꯤꯇꯪ ꯆꯥꯏ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯑꯩ ꯆꯥꯛ ꯈꯔ ꯆꯥꯒꯦꯅ ꯇꯧꯔꯤ ꯏꯟꯖꯥꯡꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯀꯪ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯔꯒꯦ ꯏꯟꯖꯥꯡꯁꯦ ꯑꯝꯇ ꯌꯦꯡꯍꯜꯂꯧꯒꯦ ꯃꯌꯥꯝꯗꯣ ꯈꯪꯉꯤ ꯇꯨ ꯏꯟꯖꯥꯡꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ 이싱이 보이네 쌀 싱가 잠깐 거는 쌀이 싹수 라면에서 싹수 하면 쌀이 기타미에 싹쌀 퉁가래라 퉁기 할게 감시되네요 지금 쌀 마사이주 samkakpa lamda sak tang sagreba migi samkakpa juna hena maru oi haidana ai samkakpa do hana satpaneba chak singo ni saragi samgo phanda gyan tam ga kang Kunin sa mau bisa ke tekan kunin sa manin apa hal sila ba mathang amuk samkakpagi waro kai aina pesa mayam lerakanda ngamjarakanda sidagi hena mateng saun tawu ngamba oijage original sinabu mayamna nuksibiyo asigi ona di video sa matang dolo sanjarage
ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯂꯣꯏꯔꯦ ꯆꯝꯅ ꯑꯗꯨꯝ ꯆꯥꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯊꯪꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ 세보티 난가 아이가 가운데서가 나는 넘기 얘기세 마푸마기 턱신세 말랑거는 훔쳐봐수 삭게 야우는 사크바수 하우러 from the sun from the 이름 점니 go for day